Kurumjari, SKTV News Yamiri Punumapu, the Manipur Files ta Taram Nokchari. Ngasi si August Tara Humdoi, Atau Bushingi Numit, Hariba Numit asi, Manipurgi Oina, Manipurbu, Britiski, Hibadi British na, Manipurbu Kudum Chana Matamda, Atau Bushing Aduna, Tawaina Ponta, Pikiba, Sigumba Numit, Aduga, Atau Bushing Aduna Manipur Miam with the Mokta Katokiba, Makoin and Loram Kiba, Taudang Sing Adubu, Ningsing Banumini, Aduga, Hausi Manipur Dana Mok, Manipur si Kayak Paya, Bagi Pibam, the lady Hadana Miam, na Tuan Ba Kogjankia, Sanction Lagasu Laiba, Aduga Pangtok Liba, Ningsing Toramasiga Suyam, Mail and Bagalona, Nasi Quena Progliba, topic asi Manipur si 1891 da British na Kudum Tankrab Matungda 1947 da British ki Makutaki Ninka Tamki Matuki Matungda mo 1949 da India da Tinki ba si masi annex ni habi nampu da lokshan ki bani so hai amarom da merger ni yana ki bani koi shai yana changna ki bani habi wafam kya masu leiba adumakpu irang thorakpa aduga India lengak na Manipur bu hek mirai haibagi thodo wathok kya am thorakpa haiba tare masada yumpham oirga miyam na India lengak na Manipur mirai rabra akoi ning tam le leibak ni makoina akoi bu mirai rabra makoina akoi bu hanthana yeng labra makoina akoi bu kare su khan rabra haibagi wahangsi hek thorakpa luna pre merger status ta hanjan hanbiu haiba demand kya amasu thorakhi adun maram orakanda Manipur na ning kha tamale jaramba British ki makada mung laikhiba madugi matungda India da muk tinkhiba aduna maram orakanda hauzik fawda leiriba koigi Manipur gi oriba pibam aduga amaromda Manipur si India na yamna ikai pibam ikai ba haibadi ikai khumna pham thoktabra haiba wafam asida yumpham oiba topic ni ngasi koi thamjari basi Manipur deserves India's respect haiba hiramasi matang ani haiba hiramasi matangda khanabagi damakta SKTV News ki Studio Election Biri Basi Yanan Bada Hek Oitam Family Basi Dr. DHANABIR LAISHRAM Social Scientist ni Ozabu Hamtram Nokshari Batang Election Biri Basina Dr. NONI ARAMBAM Associate Professor Political Science Department DMU Aduga Ngahaki Matungda online ni Kuthang da Batare Yobira Kadori Basina KOLKATA gi AMITY University gi Assistant Professor Dr. MALEM MANGAL Aduga Hairiba kogi Dr. MALEM MANGAL asi ngaki matungda online join taro matungda mo maga mo miyam da taram no upagi tanja du logjage adubu yan hanbasi DHANABIR jangasi si 13 August haidna mayam si athobu singe numit haina pangthok dadi athobu singe duna Manipur miyam mi khalla kanda kogi yamna chaw khraba mapangan kan khraba British singa lantheng naram kiba aduga miyam wi damak thawai na pontha pi khiba aduga haujik na mo kogi Manipur si masit ta na kaya gadra haibagi chingna bo sida miyam si nungnang ga leiba timing asida asigumu numit asi lak matamda India government na khoi tawri basi karino haibagi wahang ama hanglakpagi matang ama sulak pa haiba tare maru oina makoi lokshan bire aduga part C state oina tin khraba matungda kogi union territory ki thak taki amuk state amuk olak namu khonak pada khongjang kya ma su changre haujik na amuk thengkang kya rakta kogi unstable oina bagi thodo wathok kya si chum tatan thorak pasi yengduna lei haibagi kogi allegation kya ma su tawta banate aduna masida Manipur gumba kogi sana khona bado oiro Indian Army de yauriba ratio de yeng mutamda population ratio de mutamda Manipur gi miyam yauribani art and culture da malem India bum sakta pada chok thodang loribani asigum state amabu India lengak na or India na yamna ikai khunapam thoktabra haibagi wahang silai kai haibani Premchand ngasi je August ki traum doi ko hayeng na August ki tramari hangchin na August ki tramanga August ki traum doi sina Patriots Day ko August ki tang tramari sina Manipur Independence Day aduga August ki tramanga sina India ki Independence Day ko tiranga gai na torise gargar tiranga gai adu sigi ahum je hayeng ngasi jo observe tawi hayeng jo observe tawni hangsi so observe tawni ko sida manungi warisi loina yauraga lere 14 and 13 and 14 jina akhoi gi tonganba pu warigi tangkak amani 15 August ki sina tonganba mani ani si magi demarcation line yam chong le punjanba hek yade ko adugi maramdi kari noida Manipur si magi lakchari ba magi Manipur ki political status ki journey se masida yamna
yamna mating leina lakpa lam mane habadi nation nama oibagi lebam thokpa magi miyam oiro definite territory oiro hoi definite territory di magi historical boundary akan maning thau leba kan the pakpa khara son maning thau la pikpa aduna amani dena ko aduga my government sovereignty is internally supreme externally independent na khoi kanam tagi makha pondana hiram kudi makta khoi gi oijaba wakhatna khoi oijaba wareb na loina ba external oiro internal oiro toramba adugumba yamna maning tamba ningthau panba lepa amane ba ado constitution ga se khoi yamli 11th century da khoi gi loimba sinjan gai lari constitution ji paglei lebjante asia southeast asia da ko aduga adumaina lakpa state si hoi ngalingai da magi princely state tawna khoina akhoi gi city state tawna salai tari ki tongan ga leiba khotpa adugi ma hoji phausu moi kangla loi leinari tana ko sidaga akhoi punjal lakpagi maitai ning thona logi ba thodang ga je this is wonderful ko karigumba british la amdraba external gi interference le amdradi chingtam ji jo anga ko phusena even maitai war mabu ga ya na hainari ne kalda ethnic plural canvas si yam phajan taweba my nationalism amagi lebam thobo maming ama toiba pot kadu yamna gyan tana dum lakpa pot ne adubu sagi 1891 ga my mamangda sai third khunta pagi khoi leigi base my 1817 to 18 kano se 26 ko masi natana makha polokpamta leiteba except this 7-year devastation ji natana adadi matungda khoina 1891 dagi british ki makha da leba jisu atopa lamda british na loi chanba khoi gi manade manam di keno da akhoi gi ningthau adum leba nga halle ko aduna oja sanja wa leigi da sanja na haibadi akhoi sovereignty ji pura mangmana te wa haibane ba adubu adudagi laga aina sahijaba British ki mayokta akhoi gi miyamna isam chamna tokte struggle jam phajun tawrei ko haibadi ngasai gi 1891 gi matung sida maruina akhoi gi senupilan ahanba 1904 gi thobal lan 1913 gi khongja line 1917 to 1919 gi adegi di jadonang gi ihogzia 1921 onwards ka adegi irabot ki mai ihogziu 1932 adagi onwards lakadoini 1939 gi nupilan bauba adi matungda ayam matamda magi ningthopaliba feudal system jiga colonial administration ga ani jigi against the whole this movement to buneba movement myam jigi struggle say that is not Indian nationalist movement ga khoi gi movement ga ju samnade di bharat ning tamna nabagi damakta British ki mayokta lam to budu natte ba khoi gi khenai bi amna aduga admai sum lakpaduna yamna magi hayeng khoina pangthokadoriba August ki 14 jida khoi jining tame adu Indian independence na 15 August were ko sigi ning tambaji maroina khoi gi la ibal lan ji lan la ibasing ji kenoni khoi gi kalam ahumdani haidana ko koima kalam silchari kalam tumui kalam ko silchari kalam ji neba kangla yoraga khoi gi jack union jack ki flex haikalaga akhoi gi pakhangmagi pafun ye phuji lotharaga thetkibido ado hai 14 August sida 1947 gi moina chakhibasida mu adu chingdaraga akhoi gi meitei gi asengba manipur gi asengba haitare ning tambagi phiral donu chingkhalini na aduna ni hayeng je manipur independence day na tawdese sida masigi manipur independence day si tawro matungda yamna thagatningai ba mongda akhoi gi 1947 da khoi gi constitution leire ko constitution ji chingtam gi akhangai singna khoi iramba constitution ni ado yamna precisely yam tenna yam cover tawi India ki smile bulky way deba ko adedi 1948 because of that constitution akhoi election tawre akhoi gi aduju adult franchise the based obuni India election tawdi India constitution draft to loidri ko ado akhoi gi smile loiraga akhoi gi assembly mi phame adegi anirak ahum la phame adu matung da hojiki 1949 gi 15 October si laktoi neba aduda Manipur miyamna hoji phawda nungai tribasina kariginoida asai gi habigribedo karigumba bharat tinba tardi kaidobagi adugi merger agreement natraga akhona dingasi masi yaningdaba kambuna annexation haidi it's not happy marriage ko rape ni haini aduga merger agreement di happy marriage ko
aduda adugi merger tawbagi wafam je masi akhoi assembly da puthokhi dre haidi assembly da puthoki da ba haidi Manipur gi miyam jing gi mihutu na phami ba assembly da puthoga yanara magadi miyam na bharat da tin basi yanara ga tilli habane ba aduga madu tawgi da banina plebiscite tawziga na he marmakta haina bagi su taidana masida karigi adu hari no haibo wang ama laktra si lakpasida kaidoge da akhoi gi si ning tambalai pak amana ning tambalai pak amada tinba matamda India ga Manipur ga gi my relationship si in between the friends ko marup amagumba neba sumi Nagaland gumba di Meghalaya gumba Mizoram gumba Arunachal gumba mai leilam yamse sidi Assam dagi khaidoga bifurcate toraga state sembi banina they were born by India moi di India na pok paneba akhoi gi sina khoi di dum India ga khoi entity kaim khena deba political status kaim khena deba ada adumaina changa matungda han gi ning tamalai pak amani na full fledged state weraga matamdugi even irabo ki movement bawa khoi akhanga isin khara le hobasina ning tamba bharat ki manungda ning tamba Manipur tin bagai na haibase aidi yamna real federalism du oirangadra gai na khanbagi mami ta basu leyeba adu bu hek punbaga khoi se parsi state wera parsi di third class having the part A B C lerise adai di khaleraga miyamna dum langba lepte territorial council la territorial council lagi union territory la Union Territory ngasai Premchand haibi ki bado 1972 da state phange state phang bujisu heta phang manate ba yam chaw struggle tawre aduga Bharat ki yamna nungai taba mana Purvachal semba ga haise adi Mizoram ne Tripura ne Manipur ne punjalaga state ama uhenna ba honna ba akhoi gi state ki masaksi imang da mang na ba gi honna ba gi pot ama leibasi adu mami tai ba adubu 1972 state phange sidazu akhoi miyam na state phanga mu waro risina kai noida plan period si first 5 year plan da acre chakot pa chai manga second 5 year plan da industry chakot pa chai manga adagi third 5 year plan da tertiary service sector chakot pa si akhoi yaudre ba akhoi lamjen je mada Premchand on your mind kudhar ga miyam chelo ga nang fruitly tree ga sum khamaga number yaudri ga number ga piraga ada komla ga sadra pandung yor kan chelo yare che mada sounding badunda leise sibuki political status sida lakpasigi warauna baduna hoji pholaise ado irang tori in the sense that ning tamba tali ning tamba tan bale pa amada tobham thokpa moigi han laser political status su akhoi da changba kanda sumai leigibani je khangna yam ikai khuna ba ya badu sum toruk tabadugi warauna baduna aduna yamna haibudi Manipur ne India tilakhiba mawong mato lakhiba kogi story mayam budugi thengnakhiba mayam duna maram oirakanda tasengna makti India lengakna or India na Manipur bo tuki matik ikai khunafam thokpani ningtamba leibak amada tinkhiba atraga pulap leiminakhiba haiba wafam asi aduki matik kogi magun leiba arthachenba wafam moibana maram oirakanda maduda miyeng thamakanda India na hena respect tawgudaba adu tawdrabra haiba wafam asi miyam nongmagi hangduna lagli haiba wafam sini ai makha tarak base ojani maruina 1949 gi October 15 gi mamangda oiramba haiba tare akhoi India amadi Manipur gi relation duga matam dugi British na India Manipur 1947 gi 14 August tharok tingai aduga 15 August na amu India gi ningtamba phangkhre madugi marakta leinakhiba magi akhoi Manipur ga India ga leinakhiba mari maduda karamba akhoi law sing action maram oirkanda bind tawkhiba chain aba lakhiba Manipur lokchuna bagi matang lakhiba kari lebi bagi haibadu thambiyoja aduga maraktana akhoi PCR team na yaragadi online dagi akhoi oja MALEM MANGAL tegumba connect tawbiragadi pau pibirnaba ai haijage yes oja makha tabiyoja thank you Premchand SKTV ihan han badai khoina Manipur gi anobo punsirol se khoina modern Manipur gi khongchat si British ki loilam siga thengnarak pasi bu khoina haipet historian sing na so Manipur modern Manipur e basi aside hawi haitare adana 1762 aswai de British ka Manipur ga si defense treaty ama mutual defense treaty ma sign tawi masi natak padi khoi Manipur si MALEM gi sakti singa anobo punsirol changmina ba hawkhre haibasini
masidi ki sum lak pasina British East India Company loishilakpa matam adu India na Sepoy Mutiny India's first war of independence kind historian kharana haiba masigi thaudoksi matungda tholakpa development sing si Manipur ga su yamna mari leina ba wafum khalai khudamoina aina ꯑꯩꯈꯣꯏꯒꯤ ꯁꯤꯄꯣꯏ ꯃ꯭ꯌꯨꯇꯤꯅꯤ 1857 ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯁꯤ ꯃꯨꯊꯠꯂꯒ ꯕ꯭ꯔꯤꯇꯤꯁ ꯀ꯭ꯔꯥꯎꯟ ꯑꯁꯤꯅ ꯏꯟꯗꯤꯌꯥꯁꯤ ꯗꯥꯏꯔꯦꯛꯂꯤ ꯄꯥꯏꯁꯤꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀ꯭ꯋꯤꯟ ꯚꯤꯛꯇꯣꯔꯤꯌꯥꯅ ꯍꯥꯏꯈꯤꯕ ꯂꯥꯎꯊꯣꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇꯁꯨ ꯄꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯍꯧꯖꯒꯤ ꯇꯨ ꯀꯣꯠ ꯇꯧꯖꯔꯕꯗ Queen Victoria 1858 We desire no extension of our present territorial possession in India. We shall respect the rights, dignity and honor of our native princes. Unquote. Haizabadi Ningthau Panba Lebak Singe Ning Tambada 1858 ki matung dasu British ki crown asina British ki laingakna could directly things alloy Makogi Ikai Kumnaba Makogi Hak amasung Makogi Ning Tambasi Ikai Kumnagani Hai. Yes. Masigi 1858 Lautoki ba Simak Aina Yangzabadi Nasi Ikon Ningsing Liba 13 August Asiga Mari Lene Hanakali. British ki approach amasung princely state sing sigi magi ning tamjaba se matamdura leramba ningthau singna khanglami haibatai maramaduna ningthau singna makoigi maning makha tamba thabak singda British na khut thinjin basi pamlamde haibatai maramaduna 1890 gi aikoigi September gi kunma thoisi amuk sumaru wai 1890 gi September gi kunma thoida Betiken Regina Luchingaga ningthau shinbagi khoi palace revolution ama thokpa se masigi wathok ase aikoi manung gi wathok oiragasu masida British na khut thinjalakpadagi Manipura ngasi akhoi ningsing leba 13 August ki wathok asi lakhibani haina aikoi lawi maramaduna British amasung Manipur ga leinaramba mari asi taseng na hairabadi aikoi British na Manipur si kaidongai desu fully and directly annexed to state oiramdi haibatare madu maruina 1891 gi matungda aikoi September gi 1891 da Manipur ki damas sanat haidana aikoi British na Maharaja Sakhangbagi adugumba thodang ama lorokpagi declaration amadi lakhi maduregi Manipur si maroina protected state of the British haibasi aikoina khangnaraga lai haibadi manungi oiba British ki sovereignty British ki protection makhada lergasu manungi nungga ningtamba dudi Manipur gi ningthaudagi munbangam khide haibagi wakhalona se British ki policy su aiki aduga matamdagi ningthau singna su Manipur gi ningtamba se adum ngakcherami han moi khalami maramaduna masigi wahaudagi sum lak pasina Churachan Maharaja na 1907 da khubam masi bairo matungna mathang lak pasina Manipur 1940 ga 7 aswai yorok pasida anobo political development kaya lakhre masidai sa koi ningsang baya basi Manipur se 1930s ki horokpa dwai dagi hona Manipur da ningthaugi sasan si laining daba amasung miyam gi sasan bu thamning bagi wakhalon si Manipur da democratic movement si lakhre haibtare adana aikoi directly huzik lakpasida Premchand hangbiri bo wahang asida aikoi 1947 ase Manipur gi puwari gi tangkak yamna chawba tangkak amani amasung South Asia haidana ngasi laiba Pakistan ngasi laiba Bangladesh ngasi laiba India punamak sigi even Burma sigi su achoba akogi punsirol da political status hongkiba thogdo amagi yumpham oirakpa akoi chahi duni haibtare masida ikhoina ningseng baya basi 11 August 1947 siningsing da baya di 11 August asida Manipur gi Maharaja na instrument of accession haibasiga standstill agreement haibasiga sahi taraga konungdagi thaki haibo formally aduga 11 August da Manipur gi Maharaja Bodhachandra na sahi taraga tang taraga taruk akogi August ki tang tara taruk sire Lord Mountbatten na sahi tawbagi wafam amaso ikhoina documents in thengnei haijaning badi Manipur na instrument accession gi khuthang da Manipur gi defense communication amasung external affairs as India da sinakre haibtare maram aduna Manipur amasung India ga hariba hiram ahum sida mari achidi British satkra matung da lairak pagi film da laire haibtare adu interesting oibasi aikoi section 7 of instrument accession section 7 of instrument accession da kari haina yauge haibada nothing in this accession instrument accession shall force to accept any future constitution of India by the Maharaja of Manipur hani yawi haijabadi ngasigi instrument accession 11 August sahi taunari basina maram oraga section 7 da hari base matung da lakadaba Bharat ki constitution do Maharaja in the bayadi haibadi laite haibo from yawugum lai masima ikhoina Manipur gi amasung India ga lainaba constitution relationship da koi nainaba da mateng oigadra haina khali maram di India constitution si 1946 tagi iba hogre haibitare 1904 instrument accession ji sahi tawdringai chahi ama mukki mamangda
chahi amadi phade do chahi amu ke mang da hariba constitution di iba India gi hogre haiba tare adubu Manipuri constitution di yam interesting ori si 1947 gi 26 July da koi iba loikre haiba tare maramadana hariba matam si yam no moroi adu 11 August ni sahi tawnarisina constitution di already leire haina koi lo yare adana masum haina Manipur gi khongchet asi masa gi ma lakna kan hona matam suai adu Lord Mountbatten amusung Nehru Manipur India gi yam khaba princely state sing se kangau na korom da mai thopa channa ki ga dore haibagi phim ma leiba adusu leiki ba haiba tare maramdi aikogi June 3rd plan haidana climinate ligi aikogi Bharat ning tambagi aikogi ek ama puthoro kodori ba Indian Independence Act sigi section number 2 subsection 4 I repeat Indian Independence Act ki section number 2 subsection 4 da karam haine yaubagi haiba matamda India se dominant ani thona Pakistan amasung India haina khaido lagani amasung India se aikogi the Lairiba princely state singer se Hanagi princely state singer se Makoi Ani Sida Yauzaba, Natagan Makoi Lambiama, Kanzaba Yai, Habasi Yawi Habatare. Pibam Asida, Jabahalal Nehruna, Lord Mountbatten, the Hadiva princely state singer, Cinemakoi Lambi Lambi the Chaki Batarabadi, Achoba Bharata, Koi Tandu Laitara, Fimalakani Hanem Kankiba Labana, Lord Mountbatten, the instrument accession si Sai, Tonavagi Lambi, Yatpira Muhabi from Sile. I never see the Hining was Hyderabad, Amasung Treven Corner Chingba, Levak Sing the Makoi, Ning Tambala Toki Pibum Sule, Habatare. Adana, Hariba Pibum, the Hyderabad Kidi Koigi, Kanotawi, military action operation Polo Kobam Tawi, Indiana, Aduga, Treven Corgidi, Akoigi, Kona, merger agreement ama sahi tong wi ofum silai adu Travancore su ko election taw ki ofum lei adu Manipur su election taw wi ofum lei adu Travancore na Manipur election taw bi kitang han bagi khoi gi document se thengne adu ga Manipur na 48 ki matam sile jun swai da tawre ching amasung tam ani wakta adu akoina haijening badi hojik Manipur da hojik aina panjakriba instrument accession amasung Indian Independence Act ta instrument accession ki akoi section number Indian Independence Act ki section number 7 clause b da sumaya yawi his sovereignty over the states lapses haina yawi haibadi British ki loilam ki oiba influence leramba state ki mathak ta leramba singa do hairiba Indian Independence Act se lakpu matam sida section 7 clause bina loizare haidana su iri haibatare amasung hana chana ki ba agreement kaya su review to bagi adugi scope masudum masida lei adana ngasai gi kaino da yaur section 7 of instrument accession da yauriba future constitution sing ji India gi si khoi gi princely state in the ya di haiba document khoi provision ma yauba aduga Indian Independence Act ki section 2 gi clause 4 da masa masai lambi chatpa ya haiba punama si matam du gi Manipur gi khoi gi political leadership na khangam bagi mami ado constitution e bagi process mami tai adana aina loishla buda haijening base Manipur si asumna 1947 da constitution e bal or 40 election tawre adugi matung sidai da akhoi gi Manipur da 53 members ki constituent akhoi assembly ma leire constituent assembly so khoi leije ki chingmi tami loini yawba punamak se tension laga aina laksening base Manipur gi mekhal tawre masage akhoi assembly parliament leire aduga masigi olakpa chahi da 48 ta sangara matung da 49 ge September kun ma thoi da Manipur gi ningthau Shillong da chalaba matung asida merger agreement se sign tawragani tawdaba yadi highway condition khara lerambadagi masigi phibam kaya na makha polaga Manipur gi ningthauna merger agreement se akhoi gi 21st September gi pung manga amuk tarakpa nungthel gi pung manga amuk tarakpada akhoi gi sahi tawna ki haiba telegram gi reports na khoi thenei aduga masidagi odana ja haibi ki buda aina supplement am tawningi sina hairiba 21st September gi matungda Manipur gi political status kari no haibasi khoi ne na bayai 21st September gi matungda Manipur gi akhoi gi Manipur si karam haina govern tarom ge had direct part si state on lakhiti masigi marak sida tha tor muki akhoi gi extra provincial jurisdiction act 1947 and amalerami extra provincial jurisdiction act 1947 haibasina October dagina January phau haibadi Manipur si merge tawre aina lauthokadu October 15 dani and October sidagi hauraga lakadaba chahigi haibadi 1950 gi January gi tang tara phauda Manipur si haiba extra provincial jurisdiction act sina parega leire adugi makhada akhoi Manipur dang asi part state hana commissioner gi province ni haibase madi matung dang ulau thoga territorial council and union territory and statehood sumaina lakhi adana Manipur amasung Bharat ka leina kiba mari asi Indian Independence Act ki matung inadi makhoi gi lambi channa ba yare ba film laikhi adu amasung masigi film asida Bharat ki princely state se chorana 565 mung leiba se maha ki lambi da chatkhrabadi haibo khalona da Bharat ki nationalist Sardar Patel da maro ina lamjinga
Manipur amadi Bharat ki state kaya se merge tawgadabani haibi project ami makhada Manipur shu merge tawki unlike Kashmir Kashmir dadi merger agreement si ratify tawki adu Manipur gi oinadi merger agreement se assembly da pukatuna ratify tawgi record ti thingnade asugum marini Manipur amasung Bharat klai na kibase haina thamsiki okay tongan by history gi haiba tare how kiba puari wari kya tongna kiba agreement sing tongan ma wapam kya ma pongdo pikre maruina Manipur bu अखोगी इंडिया तीन की बगी मवों करम नले मणिपुर बुले रंबा अदुगा इंडियन कॉन्स्टिट्यूशन एक की मखादा आबितारे करम बा लेबाक शिंबु निंग तमले हने लौटोप यारंबा दुगा मणिपुर ना करम बा किंगडम अमा ओरंबा मधु करम ना इंडिया दा चंकी बा हाइबा फम मसी मतांग नौजाना तोंगान बा पार्ट क्या म थमिरा है तारे आई मखा तारक पसे ऑनलाइन खुथांग दा हाइबितारे ओजा मंगाल ताबी ब्रोजा ओके जा आइना निंग बसे ओजा मरु इना ngasi खुना si khogi Manipur bu India na khogi respect to bum thok tabra masi history gi oiba how kiba puari singda tongan ma thorok sing yumpham or kanda ning tambal lebak ama oiramba Manipur bu India da tillaba matungda makhoi ni yengliba mi yengasi aikoina puari gi lamai sing फाकल लगे येंगो मतमदा करमने इंडिया तीन की बुगे हाइबा हिरम मसगी मतंगदा खने जरमनी अदोइनो जादा लक्षनि मुसे जा मरुइना अखोगी मणिपुर से इंडिया दा एनेक्स तोबा और मर्जर तोखिबा मसी हौजे हौजिक लेरिबा अखोगी चन्ना कांगलोल और इंटरनेशनल लॉ सिंगी मखादा येंगो मतमदा कदाई फाउद मसी चन्नाबा याबगे और मसीदा करम मियेंग चंगबा याबगे हाबदो ओजाना थंबियो थागतचरी प्रेमचंद SKTV मसीगी खनने नबा सिदा सर्वज्ञानमी दमंता हाइबिरपगी दमंता मदी पेंशन बेरीबा ओजा धनबीर ओजा नोनी मदी यन ताबीरीबा मियां पुनमको कोमंदी टेक्निको चरी हौजिकी मतांग असि कोइगी इंटरनेशनल लॉ दा कोइगी टाइटल 2 टेरिटरी हाइबसे कोइगी law of occupation, law of annexation, haibasina govern to must be a public international law, haiba area sina regulate to apoi hiramamani. Manipur bu Indiana 1949 gi September kun mathoida apoi sahi tawkiba merger agreement ki mukha tarakpada Manipur administration order haidana thoklaga October gi tang tara ngamanga dagi Manipur gi administration asi loksen kibagi magi satharakhiba apoi magi tangkak singse haiba tare masi international law gi matungini yengba taragadi apoi yan hanbada 1945 ta gogi linkathiba United Nations Organization gi article 2 gi clause 4 piriba maring tamba lebak masin singi marak lainaba mari da lebak amana atop lebak amagi magi political independence natraganai territorial integrity gi mayokta haiba yaba apoi threats natragana use of forces in abiyadi natra hairagana apoi UN gi charter na piriba magi principles sing magi objectives sing asigi mayokta karigma thabak amata tawiyati haidana thingi asiga loinana aggression sigi matanga United Nations ki resolution General Assembly resolution 1514 masina pbc asagi UN charter ki article 2 clause 4 ki masida basis waraga masina yumpham waraga pibani lebak amagi maning tamba amasung territorial integrity gi mayokta atoppa lebak amana tian kanganba natragana kulai military gi pangal sizinaraga loksenba yati havani karigma loksen bataragadi adu minor loksen bataragadi madugi masagi legal consequences se masi void oigani haibani masigi port ama make senga lei haibasi International Court of Justice na apoi tongan ba case singda high khre housing akoina akoi uriba Israel na Palestine gi da tawriba sigi hiramastai da 2004 da International Court of Justice na takiba akoi gi Palestine gi mafam singya sangchalaga Israel na achouba yamna sanglaba achouba wall mayam ama khagat lubada maduda pikiba International Court of Justice ki magi opinion su laikre madudi ngasai title over a territory haibase masi lawful oigadabani miyam dugi ayaba consent ama lawgadabani aduga kariguma agreementable leiba targasu agreement to ratify tawgadabani haibasini sigi matangsini aduna masida samjaba yaba wafam se masai
1949 gi matungda lakhiba Manipur gi status asi international law da amadi malemda lairiba maning tamba sovereign independent countries singi marakta lainaba koigi relations sing asi gi matung migeng matung ina yengba targadi Manipur asi Indiana administer tawriba Indiana occupy tawriba adugumba territory amani masagi maning tamba masagi matamduda Manipur gi miyamna hangatlaga koigi lingkhatkiba Manipur gi State Assembly masi koina kitang paksana yeng matamda Assembly haibasi Parliament ka masak manaraba maga power lairaba atugumba akogi entity amani sovereign entity ni akogi law making authority ni adugumba miyam na lingkhatkiba miyam gi ayaba yawrga lingkhatkiba Manipur gi constitution semkeba aduga Manipur gi Assembly semkeba sibumlaba institution singasi sibum balwasang singasi gi magi Tanava Madugi Hadanava Miyamgi Apambas Lodana Satakeba agreement Chingbasing asi validity late Haidanasu Sagi Manipur Assembly now 1949 October Punga September Punganipanda resolution Doraga Major agreement Sanavi Yaroi Masi illegal way Haikable Trade equipped with 1993 the GM holder Pump Kiba National Convention on Manipur merger issue October 2025 on the Suma the Pump Kiba Matamda Lediramba Oza Singna Ahalaman Singna Panko Piramba seminar Adu the Su Miyami Warip Low Cable merger agreement constitutionally Amati international law in Yang the Nainavakanda Masisana Yadava legally void or validity later when Haidana Ive Pumkre. Masini aduga masiga iroinena aina masda masai koi mangda ngambi kiba yamboza nonina thambi kibdo supplement macha makran tawjage instrument of accession sana dabagi matang se masi hana nainabada akoina magi midyeng se khasitang akoi watlam bra haina khanjaba magi atang lejei maramdi merger agreement da khakta focus tawraga akoi se lai akoi gi discourse se adugu instrument of accession gi magi jaga matang makak thoklei nei adabya daba masita kaino haragadi instrument of accession se government of India Act 1935 mahaknasu akoigi federation of states so accession gi kuthang da matamdra lekhiba India gi princely states sing asi adugumba federation of states da yaw nanabagi adugumba lambi amoini pikhiben ani subada Indian Independence Act masamaktasu akoigi matamda maning tamaba dominant ani India amasung Pakistan amadi princely states singasi dominant ani seida yawbataragadi karma mongdi yawbani karambagi akoigi kuthangdi yawbadagi haiba seida instrument of accession su pallaga madadu su yawe haizen ningi poti instrument of accession si masagi magi maru oibase magi importance se lakhibase treaty amo oina treaty ama leire kudam oina Masagi Indian Independence Act si oigadoi ni matamdagi magi instrument se masigi matung ina princely states singasina dominion of India natragana Pakistan da yawbo yai haibani aduna masigi Indian Independence Act asi the yawriba instrument of accession bu piriba provision se masilai the acid tawa haibani aduna state amana Manipur kudam oina Manipur gi matang da oiragadi Manipur gi Maharaja na instrument of accession da 1940 akoigi 7 August ki tangtra makoida sahi tawkibase masigi validity kadai bo legi haiba targadi masida koina law gi oiba hiram amani yengbe ahan bada mahaki masagi akoi argument ma pukali madudi instrument of accession sigi legality late validity late masina Manipur da bound to kiti haida masikra maina haibno haiba targadi akoigi leibak maning tamba leibak singi marakta leinaba relation da akoigi yanaba akoigi sina akoigi ngomkhei oinarasi masidagi akoi lan lepasi haibna chingba singse akoigi chinghai oina matam amada aduga khara chakolokta matam akoigi writing se lak matum dadi akoigi project pina ba haidana sida sebang da ithok magi term singse fazana macha khaina tawgodabna sini tawoidabna sini yanariba leibak sing adugi magi thogdang singna sini haibna chingba singse sahi pina ba masi chatne Masi Manipur gi matang da India ga Manipur ga thok gi matang da lak basi 1949 masi Second World War gi matung ni United Nations semgat kre established taw kre lewa mayam ma akoi gi democratic traditions da transition tawraga lak ba matam masta haijan ingi se asai gi ratification haibasi yamna maru report aman
Manipur ki ningthona telegram gi through the akhoi gi harakpa instrument of accession da sahi tawraga thaki haibase masigi akhoi gi miyam gi oiba consent ama ratification kawi akhoi international law gi wahi sizinaraga haiba taragadi masi loina gadabani Manipur Constitution Act 1947 da yamna mayek sengna piraga matamduda leirami khudam oina hairabada Manipur gi ningthau matamdugi ningthau si constitutional hatni haibasi section akhoi gi 9 gi b da hairibani aduga Manipur gi ningthau gi matamdugi magi prerogative se masi akhoi gi Manipur gi legitimate interest oiba leiba asigi legitimate interest di concern de haidana yauribani Executive power si Manipur ni thawda leikite executive power si matamdigi council of ministers pirami bani law making power si Maharaja in council amasung in consultation with the assembly haidana piraga lerami bani aduga loinana section 18 Manipur state constitution act ki matung ina piribadi Manipur gi miyam gi maraibak amasung Manipur lenga ki miraibak adugumba future of state amasung well being of the people gi hiram gi matang lakpa taragadi adugumba wafam sing ase Manipur gi assembly da puthokna kupna khanai nainaraba matungda Manipur da leikiba matamdugi akoi gi total seat masing akoi gi MLA sing gi masing gi marakta gi 75% na vote support tawraga madu akoi gi warep lawraga thokadabani haibani matung ina pangthokadabani haibani atuna sigi matang sina su yade ratification tawde ariba port asimak mayek segna akoi gi Vienna Convention on the Law of Treaties 1969 gi magi article 14 gi C amadi di da piri project piri ba treaty amada agreement amada project piri ba masagi state amagi representative na piri ba se masi finally bindingness leite karamba kanda leigani haibu matamda leibak adugi miyam na semgalaba magi parliament natraga na apani assembly hainari ba asda akoi gi ratified tawdri pawdi madugi chatnaroi haidana mayek sengna piri masida thola e wahang ama Vienna Convention on the Law of Treaties habasi masi 1969 da UN gi General Assembly na adopt tokibani adu chatnaba hobasi masi 1980 gi matung digi chatnabani adu regadi haiba 1949 da Manipur ga India ga adagi atopa princely states singa project pina kiba instrument of accession sigi validity se koina Vienna Convention gi mi ek digi kara maina koni yengbu yage habasta masida panba yabadi International Court of Justice na akoigi Vienna Convention on the Law of Treaties haibase masi hana lejiramba customary international law on treaty making masi bu codify toba adugba treaty amani convention amani na haikeba laikre masida panjaning badi akoigi treaty haibasi iraga phongdora iba 1969 gi Vienna Convention se masi ithokpani ado tholaiba wahang di Vienna Convention on the treaty se masi tholam daba taragadi MALEM gi lebak sing gi marakta leinaramba mari singda akoigi treaty natraga agreement sigi wafam se leiram loidra haibi wahang amathor masigi matangda akoina yengba yabadi customary international law haidana akoi ithoga thamdraga su masi koinadagi chatnara aba law amagi bindingness ama leibagi wakhalon ga loinana chanara aba masi akoi tawdaba yadi tawdragadi sumaina consequence lakani haina chanara aba adugumba area ama oi Masi India ki Supreme Court ta thokeba Kashmir ga mari lainana Ram Jetmalani versus Union of India haiba case asidasu Supreme Court of India na Vienna Convention on the Law of Treaties haibasi customary international law on treaty making process ku codified tawbuni haidana haikre aduna masigi area si masigi matang asi akoida samamna ningai gi maram leitre mathang tarakpada masai ozanoni na pandikibada masagi Indian Independence Act ki section 1B Masina maram oiraga British ki suzerainty asi August ki tang taraga nipan da lapse oire masina maram oiraga British India ga amadi princely state singa lainaramba mari singa si loina mo kumang mangkre haibase mastai da ai pahom kadam thamjage contradict to bona chade sengok sabani law gi provision adu yumpham oiraga ai ba section 71B asina pallibadi India government amasung princely states singi marakta lainaramba relations maduga loinana treaty relations hai British India government ka have the suzerain power to go lainaramba haven say the palliba magi British India government have a suzerainty gi magi akoigi saklon lauraga leramba British empire gi magi aduga lainaramba princely states singa lainaramba mari sing treaty relations haven Hoziki instrument of accession bu semgal iba magi
Mari Sidi Kanagi Maratano Hiragadi, dominant government of India, Nakanamaromda, Autopabarom, dominant government of Pakistan, Amasung, Maning Tam Laba, Princely State Singi, Maning Tamba, Hanjalak Laba, Princely State Singi, Marakta, Sagalaka relation. Aduna, Section 7(1)(b) na the instrument of association gumba treaty agreement sing se consent adubu nasai lapse oire chanabu yade heavy argument sagatom matamda koina section 7(1)(b) si masi thambiram laga nasai ratification haiba si season nabana hena phagadra haiba sei thamjage Kashmir gi matangda 1954 da Kashmir gi matamdugi leikiba makoi gi yamna mayek sengna yamna bargaining tawraga tawkibani Kashmir gi 1954 da makoi ratification tawi chumi ani subada Kashmir gi assembly na ratification tawkibada natana 1954 da Bharat ki matamdugi president na presidential order ma thoaga asomda Kashmir gi assembly na ratify tawkiba adumaina India gi parliament su parliament ta phamgi dabagi matamda da 1954 da president ki order gi masak magi saklonda madu ratify tawki Sumahaina, Manipur gi matang dasu, akoy gi instrument of association asi chanaba yaroi dabagi maram si akoy gi Manipur gi lenga na matang da leikiba Manipur gi parliament ta Manipur gi assembly ta puthoga ratify tawgidaba ani subada matang da leikiba India gi lenga nasu 1954 da Kashmir ga India ga Kashmir ga Manipur ga akoy gi instrument of association acid tawkibagi sign tawbusi ikan kanada na tawbani Adubu, Kashmir ki matang dari kari kita mukta India 1954 da president ki order ki kuthang da mana ratify tau kribono, acknowledge tau kribono, Manipur ki matang dari hosi pago kari kita tau dabono. Adu ki Taiwan na bada, hamzaning ini adu ki Taiwan na bada 1972 da Northeastern Areas Reorganization Act haiba si nauna semaga, haiba Northeastern Areas Reorganization Act si section 3 da Manipur haiba inaw nogo state ama establish taure haidana semi kari maram gino. High Section 3 as the Masai Hosi Layriba, India Constitution, serial number 19, the Yauriba, Manipur High Territory, Hosi Layriba Bharat Constitution, is another thing, the LAISHRAM, Chief Commissioner Amagi Province, Hainasu, Madurai, the Akoigi Incorporatory, Hosi Su Yaur Lady, Masi 7 Sedulgi, Akoigi Sedul Taragamapan Subada, Yauribani. The 19th state of India. Ado tadi masta wahang mayam mamuthore. Tari kita makta Manipur matang. Masta aina pangzaba uzaba apagi wafam karadi Manipur si kedonong de India na maga thong manaba apagi Indian Independence Act na maning tamba hanjan hanbirak laba princely state apagi Jammu and Kashmir gomba. Ado maina thong manana ubirak taba. Mi yang sedo mani yang birak taba. Ado gi wafam masu masta de thorok taba nati. Aduna masagi ekoina masigi hiramasi nainaba matamda government of India gi side gi masi intentionally oiba law gi yeng da India gi constitution semrak iba matang seida amuka aina panjaning badi akoi gi British lengak na India gi akoi gi Indian sing the responsibility amusung authority masagi self rule masana masago lengak ngakche bagi authority and responsibility se mase akoi gi Indian Independence Act na dringai Government of India Act 1919 amasung Government of India Act 1935 ke puthang de bisu pira ga power authority se matang gi matung ina kara pira ga lakrabani adubu yamna kanjal lakibasi asagi 1946 state apagi British ki government ki cabinet minister ahumna saba apagi cabinet mission na thamkiba proposal adubu loina cabinet mission na sina matang de lekiba apagi chamber of Princess adugi magi the head of Thamkiba Pikiba Memorandum on States, Treaties and Paramouncy Haiba Masdeda Yam number Weba State Singasi Masagi Kirep Aba Lepton of Gidam Patanja Wong Piki Masiki Loina. Okay, Ozama the minute Anika Lobi the Kanda next hour no Mulaksake. Have you Ozama? For the Masida Indian Independence Bill C. Akoigi British ki matam lekiba parliamentary democratic conventions traditions ki matung ina bill ama karama matam the act on bagi ha targa di bill sina ngasagi head of the state matam dagi akoigi British ki crown na
ꯑꯩꯈꯣꯏꯒꯤ ꯁꯍꯤ ꯇꯧꯈꯤꯕ ꯀꯟꯁꯦꯟꯠ ꯄꯤꯕ ꯃꯥꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯄꯤꯕ ꯃꯇꯝꯗꯣ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯁꯛꯂꯣꯟ ꯃꯥꯒꯤ ꯁꯥꯐꯨꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜ ꯐꯣꯔꯁꯁꯦ ꯃꯥꯁꯦ ꯐꯪꯉꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19 1947ꯗ ꯏꯟꯗꯤꯌꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯕꯤꯜ ꯍꯥꯟꯅ ꯕꯤꯜ ꯑꯣꯏꯔꯝꯕꯗꯨ ꯃꯗꯨ ꯑꯦꯛ ꯑꯣꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯄꯦꯔꯥꯃꯥꯎꯟꯠꯁꯤ ꯂꯥꯞꯁ ꯇꯧꯒꯅꯤ ꯍꯥꯏꯕ ꯏꯟꯗꯤꯌꯟ ꯁꯕ ꯀꯣꯟꯇꯤꯅꯦꯟꯠꯗ ꯗꯣꯃꯤꯅꯤꯌꯟ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯀꯅꯤ ꯃꯅꯤꯡ ꯇꯝꯂꯕ ꯗꯣꯃꯤꯅꯤꯌꯟ ꯑꯅꯤ ꯊꯣꯛꯀꯅꯤ ꯅꯧꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯖꯔꯝꯂꯕ ꯕ꯭ꯔꯤꯇꯤꯁ ꯇꯥꯛꯄꯤꯉꯩꯗꯒꯤ ꯂꯩꯖꯔꯝꯂꯕ ꯄ꯭ꯔꯤꯟꯁꯂꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯤꯡ ꯇꯝꯕ ꯍꯟꯖꯤꯜꯂꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯑꯣꯒꯁꯠꯀꯤ ꯇꯥꯡ 19 ꯑꯣꯒꯁꯠꯀꯤ ꯇꯥꯡ 15ꯁꯤ ꯃꯈꯣꯏꯅ ꯂꯦꯞꯄꯒ ꯊꯝꯕꯅꯤ aduna sigi honglakliba matamdagi akhoi development sing aduga matamduda politics leinakiba yamna chawba akamba politics leinaki princely state singi akhoi nawab akhoi Bhopal gi adagi akhoi yamna kanna makhoi politics tawki akhoi gi firep makhoi tung di future karmaina leigani makhoi ketonungda India ga punba pamkide ketonungda Pakistan ga punba pamkide masa gi marongtong akhoi gi system sovereign independence leijaram madu hanjanba pamki adu masdaida akhoi gi Mountbatten yamna maru oina Nehru amadi Sara Patel makhoi ahumna lawtunaraga karigumba princely state singasi masagi marongtong left pagi hanjalapa targadi British ka princely state singa naksin nakraga India gi unity amasung India gi ning tambase mang khigadra haidana kibadagi achauba moina lawtunaba ma toraga princely state singasi India gi bakhada changsilak magi leinanabagi damakta anna pusalakpada Manipur so du maina hoki habasni thamjani si Okay, Tagachari Jamal, Maruina, Kogi, Instrument of Exception Hadana, 1947 August Rama Toida, sign Tokiba, Maduda sign Tokiba, Koi Manipur Ginning To. Mana sign Tokiba do, Madu legal gimmi and the Gimadu, Otopoyari, Madu Belit or Bribacy, Yam Chauba, Wahang Nabani, Mamdi Matamduda, Manipur State Constitution Act 1947, Laibana Maram Morakanda, Karigumba. Kogi Manipur gi marai bakata Manipur da kagumba hong mama lakpa matam na madu miyam gi ayaba hariba constitution to gi ayaba ma changi miyam gi oiba collective decision na changi habasi lairi banina madu kadai fawbuda belit oiriba gi habasi mesi khan ngai lei hebo fam sini ai makha tarak pase second round sidi khatte ne lawi tare ja matam sisu history gi oibani yan masu tablo sudum nungai ba habitare ujo maru ina hojik se ngasai koi India ra tin khibagi matang sumangna re tilak pamanungi matek khara haitare adu bong sai hapet panbikre ojana adu hojik oi pibam masida tongan mar kai gyari khoi pre merger status hanjan hanbiu haibagi khongjang junction ba demand slogan one yorok pa adu masi kadai fawba uthokpa yagadagi masi scope se kadai fawbu leibage hojik legal gi ba loopholes kayama aduga leinaki ba agreement na chingma tongan ba belit oi du kayama yawbu yopami thamabina Hariba pre-merger status hanjan nabu khonaba matamda kadai fawba koina miyeng changba yabage masigi scope sina kadai bulai bage thambiuja yamtena hajrabado ko sagi akhoi jamalem na chu takpi khibedu magi 100 kangali that is 100% based on international law ko even Kashmir ga khoi yeng nabada id status si akhoi na bo hen boininge maramdi Kashmir gi dining thau hari jina land tap the chenjal laga Patel da kanbiu haibneba kamai kaluni Kashmir is not a part of India aduna akhoi gi woyu kandu da yamna manung da karani ningthongna yana naksal laga chatna bai potneba akhoi gi na nampu da tawuni gai su haigrena sai rectify taw de su haigrena adumaina lakhiba si aina sum khanjabada India ga khoi ga relationship si enkanda India na yamna ikai khumna loina gadabaneba after 1972 state 2 phanga matung dadi India na khoida yeng ba miyeng si yam hen hongadabane ado if lalobagi irang remdraba aduga akhoi miyam jing sig movement si left na toromagadi id toromdragadi ko isam samna lerangadi Manipur sulai leidau mande kaino da khoida laiba kaino sing si yam greba pressure yam je ko akoina loilamni ga haidu kaim nateba loilam gi machan wariba isam samna akhoi gi accommodation of surplus population ko se akhoi ju India ni na India gi mi myam leibidi yai ke sukai de ado lam dipik panina yamaga vote ka toroga citizen ga wairaga vote akhoi gi election gi karani lepa yaba ka thadaba yaba pot Indian webni na ko mising dun yam hena leigradi hold this political seats ba politics ba moina pai be pot leidana adagi han pothok puthoma mayam do amata
loina chakhon ba hon bai mahota khoi gi kaithian jida mapan gi pot myam loi la khraga khoi gi pot loi mang rena Okay. that is the captive market in mayam joiner is aduga even extraction of the raw materials ji hoji su khoi gi hainari sine ko madu intention du leiba ada ngasi bawde sum lak pasida kana go mana interpret toidu tasengna loi chanbagi mong dong na leiba mong du akhoi da dum inung nong na British tagi di khare hena sathi mong da khoi jine hena sathar braga na khana bagi potu lak paduna sagi instrument association wagera stencil agreement ga punna ka ade merger wagera these are all valid way have ya dabado invalid way bado aduna through international sai Vienna convention ga do phasagra pone bako ado loina baksi yengura kanda India na akhoi gi leiriba Manipur si yamna status amada thambi dana aidi even ai belai trababu convention amada ko yamna luna tawdana khotana yam wangna khanbi bagi mongdu leiraga di phaba aduna tana hoji leiriba social justice or economic justice or political justice for men tade ade pikhabalam je akhoi miyam da kaidobu yasam wahalino disunite tawada disintegrate tawada na khalise karim bol hendabe abne ba sigumbalam ji si to ya ponte ebji thammaga phasana tawada tawda degi ne ba asagi pre merger status pu ga na hari si yam chawba demand amane ba aduga phangba phangda ba asagi oithokta di international law de ngro adegi matam du legi ba film du rectify tawgi de ga si hoji bo 100 chum lai ni na aduga me yengura magi maram chabdu lebidu tali ne ba valid way gradi ka story ba invalid ways khangbagi ne ba aduna masi India gi miyeng se Indian attitude towards Manipur natraga Northeast se masi hoji leba film ji hong draga di miyam gi discontentment si more and more accumulation tawni thamse Okay, makata la question jani ju mang pon gi pai tare India gi article 2 kai tare constitution gi masida state chemdok pa natraga na magi tongan ba union territory oro sembo khamin to gi matang si Manipuri context di kari gumba khoi gi suoi khoi gi oi bai ba tare sigi Manipur chang khibagi wari kamain to dina moina boy khoi gi tin khiba madu da valid oi deba manba natraga oi deba nebo haiba to kyam lekhiba agreement kyam lekhiba madu gumba mayam si yenga kan oi ge doribra haibdi Indian Constitution gi article number 2 da state chemdok pa 3 da serohin to matam da yadana ba khoi gi kari gumba ma hap ya bagi angle si leibra haibagi ojana hek panbi badu madu gi matang do ngasi gi history khoina phakalaga yengi myam si urakan da kari thambi adu ngasai na panjaki ba pre merger status demand to kyam leibra sisu masi kadai phauba khoina yengba ya bagi masi gi scope sungai mai leitrabra natrana masi adumak demand to ba ya ba khogi wafam ni khanbi bra ka happening is hojiki 1891 gi thodoksi matang da quotation amtanga share tawjige viewers singi su nuaina ba aikoi gi tikendrjit amasung thangal gi makoi gi damakta case lekhiwa manmohan go sariba ai barrister asina sumai hai gi makoi defend tawmutan makoi da maral siba yaroi cherak pi yaroi ai quote tawjige the royal dignitaries of Manipur haibdi hojiki princess mayam general mayam je Manipur gi could not have been guilty of waging war against the British government since they did not owe allegiance to the British government unquote haibadi British ki makha da koi direct leram da banina British ki mayok ta koi na kaino ma tawi haibasi ki maral ma pi bi yaroi haibasi lai marum madana khoi gi British amasung Manipur ga leina khiba mari asi adugi matik magi masagi Manipur gi status asi adum wang na leram mi haibasi haiba trial si gi narrative se u fangi hojiki article 3 da hari je Bharat ki state amasi hekta union parliament na semdok pa yai aduga union parliament semdok na honar pa matam sida akoi gi constitutional amendment tawroi ordinary legislation amna icham chamna tawni haibasi parliament sakti pi aduga haiba concern state tugi ayaba si yaudra su adum chathaba yai haibasi masile da ina piba argument na hojuji aikoina kupna sum constituent assembly debate si aikoina naina jaba matam da aina hoji kanna aikoida Manipur sibu India na khare hena yamna respect tawam thoi haibasi aiko historical gi oiba Manipur gi legal and political experience and personalities in a haijai haitare maramdi white paper on Indian states haidana government of India na phongba 1950 gi reports is Manipur gi pak chawbasi 8620 square miles and yawi haiba adumaina Manipur gi ningthona su 18 October 1948
debate ahan bo wangang bo matam sida adurigi hena chauna plus 7,000 square miles of Kabo Valley and Haibiri haitare adana Manipur gi mai gi territoriality si adum historically well established oi haibitare madugi su mathakta 1891 da thokriba lan asisu Manipur gi national character do the manghala I haibi gi khorang khosauna ba aduga tiken digit phaba lakum dana magi mayumda attack tokshin ba micham mayam hablam badurigi mayam di khorang khosauna rakpadagi amorom da trial pho phajana tawdana police khoigi miyam khoigi miyam changdana sagi foreign aduga aggressor mayam do hatkibagi wari ma khoi mami tai haitare coming back to article number 3 article number 3 da ngasai haigi budu lairamnina aihangna hujik mayam sum aikoina article 1 sai hujik yam kan nai ne za ni mayam da duga ishana zu khar nai ne zabada every article of the constitution any country gi lay mutan article se e bada mai gi philosophy amu background loi lei haitare maru maina Manipuri constitution e bada su constituent assembly amu khoi lei gi haitare adare look mayam khoi ge community mayam yawhan dana e gi bo lei haitare coming back to article number 3 and masi article number 3 jaina article 1 ge context of pahaningi karigumba Manipur gi identity si India na respect of hom tho I haiba argument ji khare na kansin na bagi damakta parliament si gi manu the constitution gi manu the debate ama koina generate tausi hai di madu gi room lai sini article number 1 the 10th na haisi ge article number 1 the hairi si ai ko India haiba si union of states ni ngasai khoi malem na panbi ki ba 1935 tadi khoi gi union of states ki concept si gi mohot federation of states ki mohong de le rami haitare provinces me power yam piram mi haitare adu gi provincial powers si 1935 the piram baduga 1947 ni matung de pirak pasi yam khena gra haitare adu gi khena budu article 1 the mami tai madudi India se federation states orero union of states orani maram di India hariba state is same matam the constituent assembly ki kuthang de same gi bani adu constituent assembly na khoi na sana sa la ga ki bani maram aduna India hariba state is ne kanam ta treaty agreement sahi tawnaruba lei tabana maram orga India is not a federation of state it is a union of state therefore article 1 asina asumain leira bani na article 2 the territory acquired to bi article 3 the state amagi boundary maming amana ching basing ki loi lothok ba yai hai basi kari gi no hai mutana na khoi na sana yarage India hai basi oijaki bani treaty agreement amata covenant am sahi tawna ki te hai basi article 1 gi premise the constituent assembly resolution yaw hai maramadana article 3 season naraga India se hayeng ko ne hingmenar pa matam da state sing si ki territory boundary maming hongdong hongjin lam change to bo khot pa se loi ni union parliament de piragani provinces natan state sing si power kaim ta leroi hai basi lakhi bane aina haijani badi 1940 ga 7 dagi horaga 48 dagi laga 49 bawda lakiba political developments da India amasung Manipur gi oiba treaty relations yam leram basu ko hujik nainari sini wari bahari ba maram madana Manipur gi case se atopa state ki case gi tongane ne fam thoi maram madana article 1 bu ibiram ba India constitution iriba mioi sing gi philosophy du respect to boina Manipur da article 3 is extent of hom thokti habjani thamjari thank you very much okay yam phajaba phom habda maruina ko gi India da Manipur na changkhibaga atopa ningthaupanba state singna changakpaga masi kena basi yam chauna lehi bai tare maduna maram mora kanda article number 3 da hairiba wafam masi Manipur gi oidadi masi chana handabana fabra haiba wafam masi koi miyam masu khanabum thoya wafam sini ai aroi boina uja mangalak sading masi uja maruina ngasadi gi khoina khana jarakpa koi topic sigi su yam maroi part mo ri bai tare akoi gi Manipur gi tuan ba political status am leijaramba yamna phajaba history masu loina raga lakhiba adu hojik uja no ni panme sumaina akoi gi tuan ba agreement tuan ba treaty ke yama yomaga lakhiba atopa state ka yamna khenariba Manipur bu India na respect tobum thok tabra haiba wafam masi oja gi mi ne kai thamining bage aduga amarom da hojik leiriba Manipur gi 1947 1949 dagi hauraga 1972 कोई सेरुट फंगबा मदुगी मतुंगदा हौजिक फावदा ओरेबा पिबम मसिदा रेस्पेक्ट तौयेनि खनबिब्रा नत्रगना मसी रेस्पेक्ट तौदियनि खनबिब्रा कै हाइबिनिंगे जा मसिदि हौजिक फावदा तांकक सिंग से तांकक कोई 49 दगी 47 70 to 72 दगी हौजिक फावदा लाखबा मागी पुआरी मटिक्स दैगा रेस्पेक्ट तौबो हाइबसी तौदि तौदबगी खुदम एविडेंस यामना लेख्रे आई ने चम चिन्ना तौदेना हाइजनबगी वानते नेको मियामना परमायना तांकक तांकक खुदिंगा अखोइगी अवाबा अखोइगी खुदों चादबा मयाम मयोक नरखिबगे हाइबसे मयाम अखोइना ये उरबा अखोइगी खुनाय असिना एक्सपीरियंस तौरबा अदुगुम वाफम सिंग आक्तनी aduna respect of home company masai wazano nim thambiriba supplement kin tawzaraga respect of home yamna company
ꯉꯁꯥꯏꯒꯤ ꯃꯔꯖꯔꯒꯤ ꯏꯁꯨ ꯑꯁꯤ ꯂꯤꯒꯦꯂꯤꯇꯤ ꯑꯃꯁꯨꯡ ꯚꯦꯂꯤꯗꯤꯇꯤꯒꯤ ꯄꯣꯠꯁꯦ ꯊꯝꯈ꯭ꯔꯒꯁꯨ ꯏꯟꯗꯤꯌꯥꯒ ꯃꯅꯤꯄꯨꯔꯒ ꯂꯣꯏꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯗꯩꯗ ꯃꯁꯤ ꯈꯔ ꯍꯦꯟꯅ ꯗꯦꯃꯣꯀ꯭ꯔꯦꯇꯥꯏꯖ ꯇꯧꯒꯦ ꯃꯤꯌꯥꯝꯒ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯇꯤꯡꯇꯤꯞ ꯑꯣꯏꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯇꯧꯕꯤꯕ ꯌꯥꯕꯅꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯣꯏꯅꯕ ꯂꯝꯗꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯦꯜꯂꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯥꯔꯂꯥꯃꯦꯟꯇ ꯃꯁꯤ 1891ꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ expedition haiga madugi title duda khana neinabada manipur da thokkiba akoigi british ki sahib angowa akoigi makok manga ken kibaga loinana britain da su parliamentary debates thokki maduda makoigi collection hansat haiba duda yawraga leigani manipur si matam duda gi hawna british na geo strategically magi importance lei haiba si yawe akoigi burma da gi assam da lakna gi lambi amasung assam da gi burma ta gi lambi da manipur su pai gi maru oi hojikna india gi 21st century da akoigi southeast asia rong da leiriba trade amasung commerce ki benefits sing si loinana china gi magi akoigi emerging influence si bu content to ga have ta gi north east se yaudana india gi hariba magi mangana si oitokte aduna historical juncture du gi yenok matam da hoji fawda india na manipur ku yamna awang ba thak ta ikai kon bu loinana loina kom tho I have city masana proof ta wa fam mane akoina henjana hydra ga su yarabani sumaina thamje Okay, thagachari maruina koigi Manipurna India da changkiba matam da tawna kiba agreement tawna kiba treaty leina kiba understanding aduga tongan ba koigi tangkak kaya rakta Manipur si bakoina yengliba miyeng asiga hairogadi masi yamna kenana yengbagi miyeng adumna khalale haibani miyamda kwaidagi maruibadi Manipur si yamna important oiba Southeast Asian nations singi trade and commerce ki lamda yamna important oiba geopolitics ki lamda su yamna important oiba phama moiba masidai sida aikoigi sea trade haiba tare Indian Ocean oiba su Malacca Strait somdi power ga laga India yorokhiba masi mayam si Manipur se lerambagi in case India da Manipur se lerambagi karigumba hojik Myanmar da thoi birang ki thom taragadi leiriba trade mayam si phawbuda Manipur gi power ga lakpa yabagi su chobu khudong chaba kayama su leiribani adugi su mathakta masagi chap chaba tongan ba history culture language leiriba Manipur bu India na hojik phawba haiba tare independent phangaba matungda Manipur na makhoi India tilaba matungdagi hojik phawba yengiba miyeng asidi respect toba mandaba miyeng ni haibani duna maram morakanda miyam na su pre merger status hanjan han bi haibagi tongan bi ihau kyama lakhibani demand kyama lakhibani aduna Manipur gi puwari phakhat khiba India ga Manipur ga lekhiba mari aduga hojik oiriba international gi oiba tongan ba conflict sing manung da kwaidagi maru oiba jaga amu oiriba aikoigi Indian Ocean gi part sing aduga leiriba Manipur Bangladesh sigi soigi passing asida asuki matik important oiba jaga amu oiba Manipur si aduki matik ikai khumrapam thoi haibani adubu hairiba ikai khumrapam adu aduki matik natragasu khara phawbudi ikai khumrapam thoktabra haibasi miyam na hoyuksu hanari haiba wapam asida ngasigi oinadi the Manipur Files ki thorom asilo senjarage thorom asida online dagi saruk abiraki baja mangal duga ja noni duga ja LAISHRAM bu ngasigi kogi Manipur Files ki thorom da loy phawo soga abirta thar phawchari masidi ngasigi the Manipur Files ki thorom ngasigi oinadi matang asilo senjarage kanai theknejari kurumjari